ꯏꯃꯥꯁꯤ ꯉꯁꯥꯏꯗꯒꯤ ꯃꯇꯣꯝꯗ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯑꯗꯤ ꯂꯤꯖꯨꯟ ꯑꯗꯨꯝ ꯌꯥꯎꯔꯦ ꯄꯨꯡ 2 ꯇꯥꯗꯧꯔꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯏꯃꯥꯁꯦ ꯀꯔꯤ ꯀꯔꯤ ꯈꯔ ꯄꯤꯖꯒꯦꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯃꯀꯣꯛꯁꯦ ꯌꯥꯝ ꯍꯥꯀꯠꯆꯔꯛꯏꯌꯦ ꯂꯤꯖꯨꯟꯅ ꯃꯁꯝ ꯍꯥꯠꯄꯤꯔꯤꯅꯦ ꯏꯃꯥꯁꯦ ꯃꯥꯅ ꯀꯧꯕꯗ ꯀꯅꯥꯝꯇ ꯇꯥꯗꯦꯅ ꯁꯥꯎꯔꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯦ ꯁꯥꯎꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯖꯨꯔ ꯆꯥꯅꯤꯡꯕ꯭ꯔꯥ? ꯍꯣꯏꯅꯦ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯑꯇꯥꯡ ꯆꯤꯡꯕ ꯃꯤꯛꯁ ꯇꯧꯔꯣ ꯑꯩꯁꯦ ꯑꯃ ꯀꯥꯏ ꯂꯩ ꯈꯪꯗꯦ ꯑꯃ ꯂꯩꯍꯧꯗꯦ ꯀꯧꯇꯥꯗ ꯈꯖꯨꯔ ꯍꯥꯏꯁꯦ ꯀꯧꯇꯥꯗꯒꯤ ꯂꯩꯍꯧ ꯑꯟꯇꯤꯗ ꯂꯩꯗꯤ ꯍꯥꯏꯌꯦ ꯑꯟꯇꯤꯗ ꯍꯪꯉꯣ ꯇꯣꯇꯣꯟ ꯇꯣꯅꯥꯎꯗ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯑꯃ ꯎꯏꯔꯦꯅꯦ ꯎꯏꯔꯤꯔꯣ ꯑꯣ ꯑꯃ ꯑꯩꯁꯦ ꯁꯨꯝ ꯈꯜꯂꯨꯕꯗ ꯊꯋꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦꯗ ꯀꯩꯁꯨ ꯍꯥꯏꯇꯦ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯑꯦꯕꯀꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯀꯥꯎꯔꯦꯗ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯎꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤ ꯂꯥꯛꯑꯝꯃꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯆꯠꯂꯤꯅꯦ ꯉꯁꯤꯁꯦ ꯇꯣ ꯑꯃꯨꯛ ꯈꯣꯡꯉꯦ ꯇꯨ ꯅꯣꯡ ꯈꯣꯡꯉꯛꯑꯦ ꯅꯣꯡ ꯇꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏ ꯃꯇꯣꯝꯗ ꯂꯩꯍꯧꯕꯅꯦ ꯑꯉꯥꯡꯕꯨꯗꯤ ꯂꯩꯍꯧꯕ ꯑꯕꯨꯡꯉꯣꯕꯨꯗꯤ ꯂꯩꯕ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯦ ꯀꯔꯤ ꯇꯧꯔꯝꯅꯣ ꯈꯪꯗꯦ ꯂꯩꯔꯝꯃꯕꯣ ꯈꯖꯨꯔ ꯑꯩꯅ ꯑꯝꯇ ꯍꯥꯞꯄꯒꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅ ꯊꯤꯕꯗꯤ ꯂꯩꯔꯝꯃꯕꯣꯏ ꯉꯥꯏꯈꯣꯅꯦ ꯋꯥ ꯂꯥꯛꯑꯅꯤ ꯍꯪꯒꯦꯅꯦ ꯈꯖꯨꯔꯗꯣ ꯀꯧꯇꯥꯗ ꯍꯥꯞꯆꯜꯂꯝꯒꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯇꯤ ꯍꯥꯎꯋꯦꯗ ꯍꯥꯎꯏꯅꯦ ꯑꯩ ꯆꯥꯊꯣꯛꯀꯦ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯥ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯖꯗꯦꯗ ꯀꯔꯤ ꯍꯥꯏꯕꯅꯣꯕꯨ ꯍꯥꯏꯈꯤꯒꯦ ꯒꯣꯡ ꯒꯣꯡ ꯈꯣꯡꯉꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯣꯡ ꯈꯣꯡꯉꯤꯅꯦ ꯍꯥꯎꯈ꯭ꯔꯦꯗ ꯀꯔꯤ ꯂꯥꯏꯅ ꯁꯥꯕꯅꯣ ꯃꯤꯅ ꯁꯥꯔꯛꯏꯅꯦ ꯈꯨꯠꯂꯥꯎ ꯑꯃ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯍꯩꯃꯥ ꯑꯩꯈꯣꯏ ꯂꯥꯎꯅꯦ ꯋꯥ ꯍꯪꯒꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯂꯥꯛꯑꯣ ꯁꯤꯗ ꯁꯨꯝ ꯍꯥꯏꯒꯦ ꯀꯩꯅꯣꯏ ꯒꯣꯡ ꯒꯣꯡ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗ ꯇꯧꯔꯤꯅꯣꯕ ꯃꯊꯛꯇ ꯁꯣꯔꯥꯔꯦꯟꯗ ꯁꯣꯔꯥꯔꯦꯟꯗꯕꯨ ꯈꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯈꯪꯗꯦꯗ ꯑꯝꯇ ꯀꯃꯥꯏꯅ ꯈꯣꯡꯗꯣꯏꯅꯣ ꯑꯗꯨꯗꯤꯕ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯩ ꯍꯥꯏ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯋꯤ ꯍꯥꯎꯋꯤꯅꯦ ꯍꯥꯎꯋꯤꯅꯦ ꯍꯥꯎꯈ꯭ꯔꯦꯗ ꯈꯨꯠꯍꯥꯎ ꯑꯃ ꯍꯣꯏ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯀꯧꯕꯅꯦꯕ ꯅꯪꯁꯦ ꯂꯧꯕꯨꯛ ꯆꯠꯂꯦ ꯍꯥꯏꯕ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕ ꯑꯩꯅꯅꯦ ꯅꯪꯁꯦ ꯀꯧꯕ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦꯗꯣ ꯃꯁꯤꯗꯤ ꯀꯝꯗꯧꯔꯕ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯈꯪꯕꯨꯗꯤ ꯑꯩ ꯁꯣꯔꯥꯔꯦꯟꯅ ꯈꯣꯡꯉꯤꯁꯦ ꯍꯥꯏꯒꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯨꯃꯥꯏꯅ ꯆꯞꯇꯤꯡꯉꯤꯗꯅ ꯑꯗꯒꯤꯅꯦ ꯂꯥꯏꯅꯅꯦ ꯇꯧꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯤꯡꯊꯣꯛꯑꯦꯕꯀꯣ ꯌꯨꯝꯗꯤ ꯗꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯤꯖꯔꯝꯃꯦ ꯀꯃꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯣ ꯇꯤꯡꯊꯣꯛꯑꯒ ꯀꯩꯗꯧꯗꯣꯏꯕ ꯑꯅꯤꯗꯣ ꯍꯦꯛ ꯊꯦꯡꯒꯥꯏꯅꯕꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯣ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯄꯤꯖꯔꯦ ꯄꯤꯖꯈ꯭ꯔꯦꯗ ꯁꯤꯂꯣꯡꯁꯦ ꯑꯗꯨꯝ ꯐꯖꯔꯦꯗ ꯐꯖꯩꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯨꯝ ꯈꯟꯕꯗ ꯑꯁꯤ ꯃꯨꯊꯠꯂꯣ ꯎꯔꯤ ꯅꯥꯄꯪꯕꯤ ꯅꯕꯨꯡꯉꯣꯗꯁꯨ ꯍꯥꯏꯖꯔꯨ ꯅꯕꯦꯝꯃꯗꯁꯨ ꯇꯝꯖꯔꯨ ꯀꯨ 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 ꯈꯥꯡꯃꯩꯇ ꯁꯦꯟꯗ꯭ꯔꯥꯡ ꯂꯥꯛꯏꯕ꯭ꯔꯪ ꯂꯣꯏꯔꯦ ꯆꯠꯈ꯭ꯔꯦ ꯌꯥ ꯀꯜꯂꯛꯄꯦꯔꯣ ꯃꯍꯤ ꯑꯝꯇ ꯊꯛꯅꯤꯡꯕ꯭ꯔꯣ ꯃꯍꯤ ꯊꯛꯅꯤꯡꯕ꯭ꯔꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯍꯤꯗꯤ ꯃꯟꯃꯤꯅꯥ ꯄꯤꯔꯛꯑꯣ ꯊꯛꯑꯒꯦ
hào chứ hào cái là hào với hào mà เห็ดเนี่ยเป็นง่ายที่แบบปั้นตาลเลยได้ไง ꯈꯪꯗꯦꯗ ภาษาคนก็กินเต้ากัน ꯇꯧꯗꯦต้องให้คนเต้า ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯂꯩ ꯈꯜꯂꯛꯄ hay mà có này ข้าว cây nó lên là hạt đi được สโตร hào rồi là nông là nông chịu bên này nông chịu anh biết anh ba tàu cà rồi nó không buồn đến cà phê gì lại không ba không gì gì cô không ai tập không đang lại răng các cái ตรงนั้นมิกซ์เต้า nông đi อั làm นนี้ đây วีเต้าจะไรเอาพวกเต้าจะไรมาตัว ở đây hầm giờ na ห้างเลยเลย hào rồi là hỏi hỏi hào rồi không tên nè เอา hào rồi nhiều ไม่หมดทักกับเดียวหมดข้าว 뭐 탁다가 동안 또 할라 있네 또 นี่ไม่ได้กันหรอกอันนี้เนี่ยกี่ไม่มาหายแล้วทานปีที่เลย ค่อยมากี่เจ동안에 뭐 탁다가 라우라 있네 ไม่รู้ไป 뭐 당마이 ಬಂ다 떠보세 거기 나니 여기 마치기 나오는 비기 베이커리 ꯃꯌꯥꯝꯅ ꯇꯧꯕꯁꯨ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯩꯗ ꯃꯈꯣꯏꯒꯤꯁꯤꯅ ꯌꯥꯝ ꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤꯕꯗꯒ ꯃꯅꯝ ꯅꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ตั้งต้นเท่าข้านี่ เคยมีคน ꯑꯗꯨꯝ ꯊꯥꯔꯛꯁꯟ เอาแล้วบ้างนะวะ ꯆꯤꯡꯉꯤꯉꯩꯁꯤꯗ ꯂꯣꯏ ꯆꯤꯡꯍꯜꯂꯕ แล้วป่ะ hào rồi là 포도 남ꯍꯧꯒꯦ ꯇꯧꯔꯒ ใช่ ꯅꯪꯍꯧꯗꯦ ใช่ไปชกกิน hào gì là โอ้โห cái con này tôi nói gì này hay để cho bom hay gì này ไม่รู้ครับ luôn khổ gì gì อ่า không bả ข้างเอง có mà nha ไปนวนี่แจ้แข่งไงนะกันแต่หน้า 레진 아니도 อันนี้แข่งไงนะแต่หน้า 깐나 빠이락거도 탱가이너가 끄렁 따오 thì đây là rồi 기제 cái này cái gì này 이제 마이 톡보다 어두나 브르자타바 가인 떠이도 ไอ้เนี่ยเวลาสิเราคุยเนี่ยไอ้ขาเนี่ย 어 브르자타라 이마기 TV가 저기 짝대봐 โอเค cái nó thì มาลูมินา ăn sao rồi 상가이 잘라봐 ใช่เลยนะดูเรื่องจริงหรือเรื่อง 그 찡도 얼마나 몽땅 탁라디 hào rồi là ข้าวเลย hào gì ไปเกี่ยวท่านใส่ช่วยแจกแกเปลี่ยนคนค่าคนรับปีนะพี่เกี่ยว 서변 TV 하이 ต่างเนี่ย 하우리 제도는 ต่างไง 뭐지 เศร้าที่ 삐게 สอง 그이노도 거의 이것도하도 아두마가 카라 나봉나 잡기 짱도 아두가 아두다 서변 TV 땅디 땅이 뭐 가져 ถ้าไม่เอามาบอก 삼도 ôi gì เฮ้ยแกต้องไป 아버 마다기 ใช่สิก็สิแกต้องเพียนทาวเจสิแล้วไปสำหรับคนแกต้องว่าแบบ hào rồi ต้อ có งสาว hào gì cô là nó cái nó hay đây nữa thì là ก็ชี้สิถักว่า luôn nào rồi gì อ่า chỉ cái gì không ai tôi hay bên nào นิกไป nó chỉ làm nó hay bên rồi ไรจิ้นอันนี้จะแข่งไงนะป่ะ 마탁다 빠이드나 ซุ่มเดียว 노랭이 그만 또 nó gì ủa cái gì gì xung quanh đây bên này bà โอ้ยอาบุกไอ้บุกไอ้ตา 하이로 하이로 anh đi gì xung quanh này hết ngoài sân này có tao gom gom โอ้โห nào ไม่ này ช bà มไม่ชมไม่ชมไม่ชม ở đây đây này bên bên แล้วก็ข้างเดียวแบบตะกี้ ở du này bà không Cho vô mấy chùm này không hả? không bà ชี้ตั้งใจบอกว่าดูใช่สักเท่าไหร่ cái cảm thân nên được đó 뭐 잘로 척도 그래 xin là cũng cao tại anh thì tội ขายก็ได้รวยคุ้มมาตันกันก็ชี้บางเดือนกี้บางช่วงนี้กันหน่อยก็ตั้ง 합당이다 ดูกี่มันบีจะรวยเลยมุสุกโมได้ชิงก็ช่างช่างว่างหนังตั้งสูงจะทันเลยไม่เรียนก็เจ้าในแต่ละมุสุกโมได้ชิงก็มาซ่าใส่ได้ยังไม่น่าโซ่จะสักทีเอาไว้เมื่อมากันน้องจูจ้าจูอาทิตย์ที่ลำบาก
โอ้ยังกุยนะคันเลยไหนนะ ก็มาเที่ยวที่ลำ เยาเลยนะ เดี๋ยวนี้ก็จีกันเนาะเมื่อที่จะได้เลยทำดีเลยวัวน้องทำดีเลยน้องลงเลย ꯑꯗꯨꯅ ꯕꯣꯛ ꯀꯅꯥꯅꯣꯝ ꯂꯥꯛꯑꯝꯃꯦ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯈꯪꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯇꯣꯝꯗ ꯊꯝꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯑꯦ ꯃꯥꯗꯤ ꯁꯥꯟꯅꯔ ꯑꯗꯨꯝ ꯂꯩꯗꯅ ꯀꯩꯅꯣꯗꯣ ꯑꯟꯇꯤꯒꯤ ꯉꯁꯥꯏ ꯁꯨꯝꯁꯤ ꯁꯤꯠꯄ ꯁꯨꯝꯁꯤ ꯂꯧꯕ ꯇꯧ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯅꯛꯅꯕꯅꯤꯅ ꯅꯛꯅꯅ ꯀꯥꯗ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯐꯩꯗꯅ ꯆꯥꯊꯣꯛ 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 ꯆꯥꯔꯦꯅꯦ ꯃꯍꯤ ꯀꯥꯎꯏꯅꯦ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯆꯥꯔꯦꯕꯣ ꯆꯥꯎ 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 ꯗꯤꯄꯥꯂꯤ ꯍꯜꯂꯛꯄꯗ ꯗꯤꯄꯥꯂꯤꯗꯣ ꯍꯜꯂꯛꯄ ꯍꯥꯎꯏ ꯍꯥꯎꯏ ꯂꯣꯏꯗ꯭ꯔꯣꯕꯣ ꯂꯣꯏꯔꯒꯨꯝꯕꯅꯤ ꯂꯐꯣꯏꯗꯤ ꯂꯩꯔꯤꯕ ꯈꯪꯗꯦ ꯂꯐꯣꯏ ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯥꯅꯤꯡꯗꯦ ꯂꯐꯣꯏꯕꯨ ꯀꯅꯥ ꯆꯥꯏꯒꯦꯅꯦ ꯀꯟꯗ꯭ꯔꯁꯨ ꯉꯥꯡꯉꯤ ꯂꯐꯣꯏꯕꯨꯗꯤ ꯄꯤꯊꯜꯂꯩꯅ ꯃꯌꯥꯝ ꯄꯨꯔꯛꯄꯁꯤꯡꯗꯣ ꯅꯪ ꯍꯥꯏ ꯂꯩꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯌꯦ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯆꯥꯊꯣꯛꯇꯦ ꯆꯥꯊꯣꯛꯇꯦ ꯑꯩꯅ ꯐꯣꯟꯁꯤꯃ ꯄꯥꯏꯔꯒ ꯋꯥ ꯉꯥꯡꯕꯁꯤꯗ ꯁꯥꯎꯋꯦ ꯁꯤꯃ ꯄꯥꯏꯗꯗꯤ ꯈꯔ ꯐꯕ ꯑꯗꯩ ꯁ꯭ꯇꯦꯟ ꯑꯝꯇ ꯆꯦꯟꯁꯤ ꯌꯥꯏꯌꯦ ꯑꯗꯨ ꯀꯩꯅꯣ ꯑꯩ ꯊꯤꯕꯤꯔꯒꯦ ꯑꯍꯣꯡꯕ ꯊꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯇꯀꯥꯟꯗ ꯃꯥꯅ ꯏꯁꯩ ꯁꯛꯄꯅꯤ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯅꯤ ꯈꯪꯗꯦ ꯐꯖ ꯐꯖꯅ ꯉꯥꯡꯉꯤꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯗꯤ ꯑꯩꯅ ꯑꯗꯨꯗꯒꯤ ꯈꯔ ꯈꯟꯒꯠꯂꯒ ꯑꯩꯅ ꯁꯤ ꯁꯨꯝ ꯄꯥꯏꯔꯒ ꯉꯥꯡꯕꯁꯤꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯎꯋꯦ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯁ꯭ꯇꯦꯟꯗꯣ ꯂꯩꯕ꯭ꯔꯥ ꯁꯤ ꯑꯕꯤꯒꯤ ꯐꯣꯟ ꯀꯩꯅꯣꯗꯣ ꯁ꯭ꯇꯦꯟꯗꯣ ꯃꯩ ꯊꯥꯟ ꯌꯥꯕꯗꯣ ꯑꯁ ꯐꯣꯟ ꯁ꯭ꯇꯦꯟꯗꯣ ꯐꯣꯟ ꯁ꯭ꯇꯦꯟ ꯃꯩ ꯔꯥꯎꯟ ꯀꯣꯏꯕ ꯑꯃ ꯂꯩꯕꯗꯣ ꯂꯥꯏꯠ ꯔꯥꯎꯟ ꯑꯣꯏꯕꯗꯣ ꯁ꯭ꯇꯦꯟ ꯌꯥꯎꯗꯦ ꯅꯠꯇ꯭ꯔꯣ ꯁꯤ ꯊꯝꯅꯕꯗꯣ ꯁ꯭ꯇꯦꯟ ꯐꯣꯟ ꯐꯤꯛꯁ ꯇꯧꯔꯒ ꯔꯤꯜꯁ ꯅꯝꯕꯩ ꯃꯤꯅ ꯔꯤꯜꯁ ꯅꯝꯅꯕꯩꯗꯣ ꯂꯥꯏꯠꯀꯤ ꯔꯥꯎꯟꯗꯔ ꯍꯥꯏꯁꯦ ꯃꯣꯏ ꯁ꯭ꯇꯦꯟ ꯌꯥꯎꯕ꯭ꯔꯕ ꯑꯗꯣ ꯌꯥꯎꯕꯁꯨ ꯂꯩ ꯌꯥꯎꯗꯕꯁꯨ ꯂꯩ ꯃꯥꯏ ꯌꯥꯎꯗꯕ꯭ꯔꯕ ꯃꯥꯏ ꯌꯥꯎꯔꯝꯅꯤ ꯑꯩꯃ ꯑꯕꯨꯡꯉꯣ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯅꯪꯕꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ हरे राम 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 हरे कृष्ण हरे कृष्ण करीनेगे सिबो करी उपाय लेबगे करी तौरगा फनी हाबनो हमदा आइते तस कला बेली खाने खाना नम हाय गिदाय ने मंदा ओ सुजोय ꯂꯩꯇꯦꯕ काय चखबनो ओ रिजोय ꯑꯥꯎ नंग देवा मागिला अबा ꯁꯦꯜꯐꯤ ꯇꯧꯕꯩ ꯂꯩꯀꯣ ꯑꯗꯨꯗꯒꯤ 100-200 ꯑꯗꯥꯏꯅ ꯁꯨꯝ ꯋꯥꯊꯤ ꯉꯥꯡꯉꯦ ꯅꯠꯇꯤꯌꯦ ꯐꯣꯟꯗ ꯀꯩꯅꯣ ꯌꯦꯡꯕꯅꯦꯕ ꯀꯣꯟꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯦ ꯀꯣꯟꯅ ꯌꯦꯡꯉꯁꯤ ꯌꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯅꯪ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯆꯨꯝꯃꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯤꯡꯊꯣꯛ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯗ꯭ꯔꯕ ꯆꯨꯝꯃꯦ ꯑꯗꯒꯤꯅꯦ ꯑꯅꯤꯁꯦ ꯒꯞ ꯂꯥꯎ ꯊꯦꯡꯒꯥꯏꯅꯕ ꯒꯝ ꯂꯥꯎ ꯊꯦꯡꯒꯥꯏꯅꯕꯅꯤꯅꯦ ꯒꯗꯣꯡ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯕ ꯆꯨꯝꯃꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯊꯥꯖꯩ ꯊꯦꯡꯒꯥꯏꯅꯕꯩꯅꯦꯕ ꯃꯈꯣꯟ ꯊꯣꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯏꯃꯥꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯗ ꯃꯊꯛꯇ ꯂꯩꯆꯤꯟ ꯂꯩꯕ ꯃꯇꯝꯗ ꯇꯣꯡꯗ꯭ꯔꯣ ꯂꯩꯆꯤꯟ ꯄꯥꯏꯔ ꯂꯩꯕꯗꯣ ꯁꯥꯎꯔꯦ ꯑꯩꯅ ꯍꯪ ꯈꯨꯝꯃꯔꯣꯏ ꯁꯥꯎꯔꯦ ꯀꯩꯝ ꯍꯥꯏꯕ ꯅꯠꯇꯤꯌꯦꯕ ꯅꯪ ꯑꯕꯣꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯗꯥꯏꯅꯦ ꯍꯥꯏꯕ ꯇꯣꯡꯉꯤꯗ ꯄꯤꯛ ꯊꯟꯅ ꯑꯗꯨ ꯇꯣꯡꯉꯤꯄꯣꯠꯅꯤꯗ ꯂꯩꯆꯤꯟ ꯄꯥꯏꯕꯗꯣ ꯂꯩꯆꯤꯟ ꯎꯗ꯭ꯔꯕꯣ ꯑꯩꯅ ꯂꯩꯆꯤꯟꯗꯣ ꯌꯦꯡꯕꯒꯤꯗ꯭ꯔꯣ ꯌꯥꯏ ꯆꯨꯝꯃꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯒ ꯇꯣꯡꯉꯒꯕꯨ ꯃꯈꯥꯗ ꯌꯦꯡꯕꯒꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯖꯗꯦꯍꯦ ꯈꯪꯖꯜꯂꯛꯇꯗꯦ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗꯦꯅꯦ ꯍꯥꯞꯄꯛꯎꯔꯣ ꯈꯪꯗꯦꯗ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯞꯄꯛꯄꯤꯔꯛꯎꯔ ꯆꯦ ꯅꯪꯗꯨꯗꯤ ꯄꯨꯔꯛꯑꯒꯦ ꯃꯆꯤꯠ ꯂꯦꯝꯕꯗꯣ ꯃꯆꯤꯠ ꯑꯃ ꯄꯨꯔꯛꯑꯣ 하오그러다 ꯑꯩꯉꯣꯟꯗ ꯁ꯭ꯇꯦꯟ ꯑꯃꯗꯤ ꯂꯩ ꯁꯤꯗ ꯆꯞꯁꯜꯂꯒ ꯊꯝꯃꯒ
또 ꯑꯩꯅ ꯍꯤꯞꯄꯒ ꯌꯦꯡꯕ 이시마 ꯌꯦꯡꯉꯝꯕ ꯌꯥꯝ ꯂꯩ 아무 수콩에 ꯑꯍꯨꯝꯒꯤ ꯁꯨꯝꯗ ꯆꯠꯄꯦꯗꯅ 에이 라그러네 아무 수콩에 또 ꯑꯣ ꯍꯦꯛ 너무 그ꯩꯅꯣꯗꯨꯗꯤ ꯈꯖꯨꯔ ꯑꯗꯨꯔꯣ ꯑꯩ ꯈꯔ ꯆꯥꯗꯦꯗꯅ ꯑꯗꯨꯅꯦ ꯑꯃꯨꯛ ꯀꯌꯥ ꯍꯥꯞꯀꯦ ꯇꯧꯔꯤꯅꯣ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯀꯧꯇꯥ ꯑꯃ ꯍꯥꯞꯆꯜꯂꯝꯃꯕ꯭ꯔꯣ ꯑꯗꯣ ꯍꯥꯞꯆꯜꯂꯝꯃꯣ ꯀꯧꯇꯥ ꯑꯃ ꯍꯥꯞꯄꯒ ꯑꯁꯤ ꯈꯔꯁꯦ ꯂꯦꯝꯕ 60네 ꯄꯤꯔꯤꯁꯦ 60다. 야래네 60 ꯒ꯭ꯔꯥꯝꯗꯤ ꯀꯌꯥꯅꯣ ꯒ꯭ꯔꯥꯝ ꯊꯥꯕ꯭ꯔꯣ 하우다 ꯋꯦꯠꯁꯦ ꯀꯩꯅꯣ 270 ꯒ꯭ꯔꯥꯝ 270 ꯒ꯭ꯔꯥꯝꯗ 60 ꯌꯥꯕꯨꯗꯤ ꯌꯥꯏ ꯌꯥꯔꯦ ꯑꯗꯨꯝ ꯃꯃꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯀꯩꯅꯣꯅꯤꯅ ꯆꯥꯊꯣꯛ 하우네 하우다 ꯆꯥꯗꯤ ꯆꯥꯅꯤ ꯃꯄꯨꯝ ꯑꯃꯗ ꯅꯍꯥꯟꯒꯤꯗꯣ ꯅꯍꯥꯟꯁꯨ ꯐꯅꯌꯥꯝ ꯆꯥꯏ ꯀꯧꯇꯥ ꯑꯃ ꯆꯥꯏꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯤꯠ ꯈꯤꯇꯪꯅꯦ ꯐꯤ ꯋꯥꯅꯤ ꯁꯤ ꯌꯥꯝ ꯄꯤꯖꯕ ꯃꯕꯨꯛ ꯑꯃ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ ꯐꯅꯌꯥꯝ ꯆꯥꯏꯗꯣ ꯀꯧꯇꯥ ꯑꯃ ꯆꯥꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦꯕ ꯑꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯇꯧꯕꯗꯤ 여보세요? 아우 그러다 ꯐꯝꯕꯁꯤꯅ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯗꯕ 근데 야신이 안 공대는 떠오르. 힙빠지는 안. 힙하네 아우 그러다 하디 ꯑꯃꯣꯟꯕ ꯂꯩꯇ꯭ꯔꯣ ꯅꯕꯣꯛꯀꯤ ꯃꯃꯤꯠꯁꯤ ꯃꯄꯤ ꯀꯩꯅꯣ ꯇꯧꯋꯦ 그렇게 하면 난 원래 농님도 밑도 미상pe 밑에 토끼. 피 ꯇꯥꯔꯦ ꯃꯥ ꯉꯁꯥꯏ ꯀꯞꯄꯩꯅꯦꯅ 피 ꯇꯥꯔꯦ 빨리 영감을 미상pe 약간. 좋아봐 어두니 아드님 좀 뻥이지. 야봐. 야야야 물어봐요. 그래 시행아 봐. 칼이 와리다 야 이거 야이다. 야디다 안 오면 안 되는 거. 이거 해봐만 해봐 아이고 아이고. 당시 큰 거 먹고 또 이렇게 시기 칼도 해야 하고 보고 아니 좀다 왜다 또 그러네 자도. 얼마 까지 가이지는 그 뒤에 되거든 까나는 거는 또 세비 터나 학교로 보완이다 하우다 하우니 뭐더라 시 엉땅씩 넣어도 원래 보세요. 뭐가 사이야. 아이 거네 이거 하기네 아이고 아이고. TV기다 공공 학대 따오르지 하기우라 아이고 아이고. 난 강바라 강지 뭐 하요. 그만 해봐 나는 가 di Bali lại di Bali. 그러는 지고 Di Bali. 이빨이 아직까지 너무 하얗더라도 어디 Pitribija. 까오래야 되나 Pitribidra. 그때 거리 소에는 한게 차이는 난테 제건 안 오거랑 그저게 Pitribi hai ba. TV 해봐 Ông sai cũng hai đồ. Pitribi hai mất rồi. 아도 Hai rồi. TV지 수마이는 띵토래 해보고 어디네 수마이는 아니지 깜짝는 번네 롱롱 하이도 한번야 어디 Ni nó số mà như thế. 쉬쉬쉬 이게 안 평내다 그가 제끼드는 애 전절로가 세따람 하면 언제봐 또 민나 또 Mai cái này. 그래 아 아니 생각이나 봐도 아주다디 꽁꽁 하이브니 Hai. 좀들었네 Chum. 좀 좋아 아주 네봐 Mà berarti cái này. Tụng 생활 rồi. 세간을 Chị đang không rồi. Di Bali trong hàng Di Bali không có mười ba. Hai điều. Cũng là kỳ sẽ ra kỳ ni nhang ngang rồi. Chum ra. 좀 해 사는데 Kỳ đuổi rồi. 나는 기분도 좀 이제 하이로 그러다 ꯍꯌꯦꯡꯗꯤ ꯙꯅꯦꯂꯥꯒ ꯏꯕꯥꯅꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯍꯜꯂꯛꯄꯗ ꯅꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔ ꯂꯩꯔꯝꯃꯨ ꯏꯔꯨꯖꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯂꯨꯊꯣꯛꯄ ꯑꯃ Cái gì? ꯅꯥꯕ ꯍꯪ ꯆꯠꯂꯨꯒꯦ ꯇꯧꯕ Cái gì? ꯑꯁ ꯅꯤꯀꯤꯒꯤꯅꯤ ꯍꯦꯛ ꯂꯥꯛꯄꯗꯣ 그죠 하오 그러다 ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯩ ꯁꯥꯎꯔꯤꯁꯦ 맞지 그 삼도 하오네
Hoi, hoi, hoi. ค่อยมาได้ attention ปีดดิเศร้าเลยวันที่ชอบ Hao về da. Khu đầu mà. บ้าเลยหน่อยจะได้ใช่ Thì là có cái. Hao về da. Khu đầu mà. ก็มาสักนิดเดียว Có cái. Hoi, hoi, hoi. โดยได้ได้ Hai ba. ไปเนี่ย Thấy không? Thấy không? แกโนเซียชิคงจังหวะคงอยู่ตรงท้ายหรอแล้วโอ้พัดเล่าเราตัวใครหรอง งของบักกี้ ที่ปาเล่ตลอดเนี่ยน้องก็ดีอยู่ช่วงจีบอ่ะ Hỏi nhỉ. Hỏi nhỉ. อ่ะพวกเช่นตั้งท่ากันเดี๋ยวเราจะตัวในหัวเขาเลย Rồi đấy. ปลุกเต่าเด็กว่า Ừ. ปลุกเต่าตัวใครบ้างจะน้ำให้ใจ Da phụ. อยากปลุก แต่ ปลุกเต่าไว้ป่ะ Anh đưa cái gì? Rồi đấy hai nhỉ nè rồi. Chôm ra. ชมไม่ชม Nó này hai dân rồi nè. ไอ้ไอ้นาทีเอ Hao rồi da. น้องใครจะไปกินเอาบ่ À. น้องใครจะไปกินเอา À cho nên đi. Đi ra. อีกระไม้นั่นโน Không gì vậy. Cái gì vậy? Cái จี gì บี nè. จีบีไว้ตัว À. จีบีตัว Ê không đi. Cái thuê nó không đi. เลยจินอันนี้เที่ยงไงนะบะ Thôi năng hết thì rồi cho chứ mà nói nó mà lôi cho nó yên rồi cho đến cái để gì nó coi bay bay yên cho เศร้าวางางบักกี้ที่มาในเอโรเพลนตรงมันเลยจินอุ้ยแต่นำมาทักตาอะดุยเลยจินโดชมไปแล้วกันเนี่ยมุสลานี่ดนะนงโอลานี่ดนะกันน่าไปบ่อันนี้เที่ยงไงนะริบะอะดุนี่ได้มา Hare không đi ra ta năng hết cho nó anh muốn tao ăn cái nó anh không chơi là chân đi ta mà chưa nó hồ bên nè โอ้ย nó ngay ra thay đi số ค่อยมาจะคิดตั้งเช้าหันเกเดไอ้น่ะชงวาริซาบะอะดุอันเช้าระดังแต่ยินว่าได้เนี่ยพวกมันจะไม่ยีงวาริซาบะจะมาแล้วกันน้องคันบะ hao cái là hỏi mà gì nó thì sao đây mà cái nào gì nó thì vô ตามโมกิ cắm cái gì cắm cái gì ช่วย Hey mà ta xóa cái ra không là xóa cái ra chứ ช่วยกับเราเป็นพิเศษมั้ย cái này nó hay cho cắm cái này gì ไอ้งอนตะว่าให้ไปเช้าเลยจัง cái โอ này ปิส là ตาโอปิสตา cái nó đã โอปิสตาอีดี cái nó đồ hơi đi cái nó đồ đi qua โอ้โอ้ cái nó đồ ก็อินว่าให้ไปทำเช้าวันนี้มีนะบอกสิว่าจะจนได้ให้บ่ ยาบ้า đấy hay có gì đi hãy câu cái cô rồi đó mất tôi để gì nó nhiều rồi cái thân nhiều lắm bị vậy có đâu mà ta thôi kệ yêu là yêu năn thâu ngồi đang thang trên cuối đêm lại nên nó được kiên thế độ mà lăng bên hôm bờ kỳ ô kiếm bên nè ta mà lăng bờ ấy xuống cây đâu đê lấy đang nó lấy cô lối bờ kỳ ô kiếm bên nè ta ให้ร่างคุยนิดาในมากสายามสักขึ้นเงาละมันนี่ hay là cô vô อ่า chả nên gì Ồ. nó là tốt phốt à không bà nó giao cho tôi hiếu cho tôi hiểu không ก็ได้เดี๋ยวโอเคครั้งดีเอา
ꯑꯩꯈꯣꯏ ꯃꯥꯖꯧꯅꯦ ꯑꯩꯅ ꯍꯦꯛ ꯋꯥ ꯉꯥꯡꯕꯗꯨꯅꯦ ꯃꯥ ꯁꯥꯎꯔꯤꯁꯦ ꯅꯪꯗꯤ ꯀꯠꯀꯔ ꯉꯥꯡꯉꯗꯤ ꯁꯥꯎ ꯇꯥꯕ 사오노메바 그가 사오노메바 리피다 하이지 ꯅꯪ ꯍꯥꯠꯇꯣꯛꯀꯅꯤ ꯈꯣꯏꯗꯤ 그이노보 ꯆꯥꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕꯅꯤꯅ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯔ ꯐꯝꯃꯅꯤꯗꯅ ꯑꯗꯨ ꯁꯥꯎꯔꯤꯕ 프로 도저세 ꯑꯗꯨꯅ ꯑꯩ ꯃꯥꯒꯤꯁꯦ ꯊ꯭ꯔꯣ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯐꯝꯕꯅꯦꯕ ꯁꯥꯎꯟꯗꯤ ꯆꯥꯔꯣꯏ ꯅꯛꯁꯜꯂꯛꯄ ꯑꯩꯁꯦ 자토 ꯀꯔꯤꯅꯣ ꯆꯥꯗꯣꯏꯁꯤꯕꯣ 자줄 ꯍꯩꯃꯥ ꯈꯖꯨꯔꯗꯤ ꯌꯥꯎꯗꯅ 여기지 ꯍꯩꯔꯥꯡꯒꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯈꯪꯗꯦ ꯎꯍꯧꯗꯦ 레이라 ꯍꯩꯅꯦ 어 ꯏꯁꯩꯗ ꯁꯩꯊꯥꯔꯤꯅꯦ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯁꯛꯄꯗ ꯇꯥꯕꯩ ꯋꯥꯅꯤꯗ ꯈꯪꯗꯦ 너무 강하고가 ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯇꯦꯔꯋꯥꯡꯗꯨꯗ ꯂꯣꯛꯗꯥꯎꯟꯒꯨꯝꯕꯅ ꯑꯃ ꯂꯩꯌꯦꯕ ꯍꯟꯅ ꯌꯦꯡꯉꯩꯗꯤ 무슨 베이다 ꯍꯟꯅ ꯂꯩ ꯑꯗꯨꯅ ꯐꯠꯇꯦ ꯍꯥꯏꯔꯕ ꯌꯦꯡꯕ ꯇꯧꯍꯩꯗꯕꯗꯣ ꯀꯥꯜꯂꯒ ꯆꯠꯄꯗꯣ ꯇꯧꯍꯩꯗꯦꯕ 그 ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕ ꯂꯩꯔꯝꯒꯅꯤ ꯀꯩ ꯂꯩꯇꯅꯤꯒꯦ ꯑꯗꯨꯗ ꯍꯩꯔꯥꯡꯒꯣꯏ ꯍꯧꯔꯤꯔꯣ ꯗꯨꯀꯥꯟ ꯌꯣꯟꯕ ꯂꯩ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯎꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯤꯕꯕꯨ ꯐꯪꯉꯔꯣꯏ ꯌꯣꯟꯗꯦꯗ ꯃꯃꯤꯡ ꯆꯤꯡꯗ ꯑꯇꯣꯞꯄ ꯀꯩ ꯀꯧꯒꯦꯕ ꯈꯪꯗꯦꯗ ꯐꯅ ꯍꯪꯖꯧꯁꯨ ꯑꯩ ꯆꯠꯊꯣꯛꯀꯦ ꯍꯩꯔꯥꯡꯒꯣꯏꯁꯦ ꯑꯍꯥꯎꯕ ꯍꯩꯅꯦꯕ ꯁꯤꯅ ꯆꯥꯕ ꯐꯪꯗꯕ ꯂꯥꯏꯅꯗꯪ ꯆꯥꯕ ꯑꯗꯨꯅꯦꯕ ꯑꯗ ꯇꯥꯈ꯭ꯔꯦꯅꯦ ꯆꯠꯊꯣꯛꯀꯦ ꯑꯣ ꯑꯩꯁꯦ ꯆꯥꯔꯔꯣꯏꯅ ꯁꯨꯝ ꯈꯟꯕ ꯑꯗꯨꯒꯅꯦ ꯀꯅꯥꯅꯣ ꯂꯥꯛꯑꯒꯅꯦ ꯖꯔꯣ ꯂꯥꯎꯅ ꯍꯥꯞꯆꯜꯂꯝꯕ ꯂꯩꯔꯤ ꯇꯣꯁꯤꯜ ꯂꯤꯖꯨꯟꯅꯦ ꯂꯤꯖꯨꯟꯅ ꯖ꯭ꯔꯣ ꯍꯩꯖꯜꯂꯤꯕ ꯑꯗꯒꯤ ꯑꯩꯅꯅꯦ ꯆꯠꯊꯣꯛꯄ ꯊꯣꯡꯉꯦꯅꯦꯍꯦ ꯊꯣꯡꯉꯦ ꯇꯨ ꯍꯩꯔꯥꯡꯒꯣꯏꯒꯤ ꯏꯁꯩ ꯁꯛꯂꯛꯇꯕꯒꯤ ꯁꯥꯎꯔꯦ ꯈꯣꯡꯉꯦ ꯒꯣꯗ꯭ꯔꯣꯡ ꯑꯅ ꯍꯥꯎꯔꯁꯨ ꯑꯩꯈꯣꯏꯅ ꯍꯪꯉꯒꯅ ꯁꯦꯔꯥꯟ ꯈꯨꯝꯕ ꯗꯤꯄꯥꯂꯤꯅ ꯍꯪꯉꯒꯅ ꯆꯨꯝꯅ ꯇꯨ ꯈꯣꯡꯉꯤꯁꯤ ꯇꯥꯕ꯭ꯔꯥ ꯈꯣꯡꯉꯤꯁꯤ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯑꯁꯤꯅꯦꯕ ꯑꯁꯤꯗꯤ ꯈꯨꯅꯨ ꯅꯠꯇ꯭ꯔꯣ ꯈꯨꯅꯨꯅꯦ ꯈꯨꯅꯨꯗꯨꯅꯦ ꯍꯥꯏꯁꯦ ꯑꯁꯤ ꯀꯧꯔꯦ ꯂꯝ ꯈꯨꯅꯨꯅꯦ ꯅꯣꯡ ꯆꯨꯔꯁꯨ ꯏꯪꯗꯦ ꯍꯥꯏꯕ ꯀꯣꯝ ꯆꯥꯛꯅꯩꯕ ꯅꯣꯡ ꯆꯨꯔꯁꯨ ꯁꯥꯏꯌꯦꯕ ꯌꯥꯝ ꯅꯪꯁꯦ ꯁꯥꯗ꯭ꯔꯣꯕ ꯁꯥꯗꯦꯅ ꯑꯩꯗꯤ ꯌꯥꯝ ꯁꯥꯏ ꯁꯥꯔꯝꯒꯅꯤ ꯅꯪꯗꯤ ꯍꯩꯃꯥ ꯐꯔꯦꯕ ꯗꯤꯄꯥꯂꯤ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯗꯤꯄꯥꯂꯤ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯀꯩꯅꯣ ꯅꯣꯏ ꯃꯥꯝꯃꯒꯤ ꯑꯣ ꯔꯦꯟꯖꯤꯠ ꯇꯣꯛ ꯇꯧꯔꯦ ꯃꯌꯨꯝ ꯂꯣꯏꯁꯜꯂꯤꯕ ꯃꯥꯏ ꯀꯥ ꯂꯩꯇꯦꯕ ꯑꯗꯨ ꯁꯦꯝꯖꯜꯂꯤ ꯑꯗꯨꯅꯦꯕ ꯃꯥ ꯑꯣ ꯍꯩꯗꯣꯛꯑꯦ ꯍꯥꯎꯈ꯭ꯔꯦꯗ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯍꯥꯞꯄꯥꯟꯅꯨ ꯍꯥꯏꯔꯣ ꯄꯨꯔꯛꯄ ꯊꯝꯕꯤꯒꯦ ꯕꯣꯛꯑꯦꯕ ꯌꯥꯏ ꯌꯥꯝ ꯆꯥꯔꯦ ꯍꯥꯎꯈ꯭ꯔꯦꯗ ꯈꯨꯠ ꯇꯩꯊꯣꯛꯑꯁꯦ ꯈꯨꯠ ꯍꯥꯝꯗꯣꯛꯀꯦꯔꯥ ꯏꯁꯤꯡꯗ ꯍꯩꯃꯥ ꯏꯪꯅꯤꯀꯣ ꯑꯁ ꯌꯥꯝ ꯏꯪꯉꯤꯅꯦ ꯈꯨꯏꯪ ꯑꯃ ꯐꯔꯦ ꯇꯩꯊꯣꯛꯑꯒꯦ ꯀꯗꯥꯏ ꯉꯥꯃꯨꯗꯤ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯍꯩꯃꯥ ꯃꯣꯏ ꯀꯩꯅꯣꯅꯦ ꯃꯕꯣꯛꯀꯤꯅꯦ ꯁꯤꯕꯣ ꯀꯩꯅꯣ ꯃꯃꯥꯒꯤꯅꯦꯅ ꯑꯁ ꯇꯧꯔꯦꯗꯣ ꯑꯃꯨꯛ ꯆꯪꯗꯕ ꯇꯧꯔꯦꯗꯣ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯅꯠꯇꯦ ꯑꯁꯤꯗꯩꯅ ꯁꯥꯡ ꯃꯣꯏ ꯀꯥꯗ ꯌꯥꯝ ꯆꯥꯎꯕ ꯁꯤꯇꯥꯔꯥꯝ ꯁꯥꯡ ꯆꯥꯎꯕ ꯁꯤ ꯀꯥꯁꯤꯗ ꯃꯣꯏ ꯃꯅꯤꯡꯗ ꯁꯥꯡꯕꯅꯤ ꯍꯩꯃꯥ ꯀꯤꯖꯔꯕꯅꯦ ꯁꯤꯇꯥꯔꯥꯝ ꯐꯔꯦ ꯀ꯭ꯋꯥꯛ ꯊꯣꯡꯉꯒ ꯑꯗꯨ ꯍꯥꯏꯅꯕꯗꯣ ꯔꯥꯝ ꯍꯥꯏꯕꯅꯦ ꯁꯤꯇꯥꯔꯥꯝꯅꯤꯅ ꯁꯤꯇꯥꯔꯥꯝꯗꯤ ꯍꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛ ꯈꯣꯡꯉꯛꯇꯕꯕꯨ ꯆꯍꯤ ꯐꯅꯌꯥꯝ ꯀꯨꯏꯔꯦꯅ ꯇꯥꯗꯕ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯉꯤꯗꯣ ꯀ꯭ꯋꯥꯛꯅꯦ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯣꯏꯗꯣꯏꯅꯦꯕ ꯀ꯭ꯋꯥꯛꯅ ꯅꯨꯡꯗꯥꯡꯗ ꯈꯣꯡꯕꯗꯣ ꯑꯌꯨꯛꯇꯅ ꯀꯩꯅꯣ ꯈꯣꯡꯗꯣꯏꯕ ꯑꯌꯨꯛꯇꯅ ꯀ꯭ꯋꯥꯛꯇꯤ ꯈꯣꯡꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯇꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨ ꯍꯥꯏ ꯋꯥꯅꯤ ꯑꯥꯗꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯗꯤ ꯑꯧ ꯄꯩꯒꯦ ꯄꯩꯒ ꯂꯩ ꯀꯩꯝ ꯇꯧ ꯈꯟꯕꯣꯠꯇꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀ꯭ꯋꯥꯛꯁꯦ ꯀꯃꯥꯏꯅ ꯃꯥꯡꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯂꯩꯔꯝꯕ꯭ꯔꯣ ꯌꯥꯝ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯁꯨ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯌꯨꯛꯇ ꯈꯣꯡꯉꯅꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯃ ꯑꯅꯤꯒ ꯄꯥꯏꯔꯛꯑꯒ ꯈꯣꯡꯉꯦ ꯅꯍꯥꯟꯋꯥꯏꯁꯦ ꯇꯋꯥꯔꯁꯤꯗ ꯍꯦꯛ ꯃꯔꯛ ꯃꯔꯛꯇ ꯄꯥꯏꯔꯛꯑꯒ ꯈꯣꯡꯕꯅꯤ ꯆꯥꯎꯕꯅꯦꯕ
아다가 레이도 찌싸오네요. 저거 자도게 하윈히 지무라요 나닝도 모이랑 상징 거이란 아니도 깬데도 말랑바나 홈버기 오 겜버네 오 겜버네다 라이 하라고 이셔요. 어찌다 라이 하라고 이는 따라네. 나 양으로 아이 강들에 거리 영어는 진짜 아이 항이니 강들 강들 모이디 저고이가도 우자드레나 ꯍꯧꯖꯤꯛꯀꯥꯟ 강답의 항이네요. 아들이 연구죠 많이 우전이 이제 저거 연구봐 아들 오락봐 강아봐 하이마 까람나고 sab지바 세이착게 뭐 꼬놓고 학근데번에 상황이다 까람 그냥 많이 도피되냐. 하이마 좀 봐봐. 나의 똥무죠 리포트 매버 캡닝가 방이. ngang bầm này à đồ khắc đi quật nát ra 좀 yang tumim bra tumo tero mà chắc cái tu ꯀꯤꯗꯅ ꯆꯠꯈ꯭ꯔꯦ ꯏꯃꯥꯟ ꯉꯥꯡꯕꯗ ꯑꯩꯗ ꯉꯥꯏꯔꯦ ꯀꯤꯍꯧꯗꯗꯅ ꯂꯩꯔꯤꯁꯦ ꯃꯤ ꯂꯥꯛꯀꯅꯤꯅ ꯁꯪꯉꯤꯅꯦ ꯏꯃꯥ ꯁꯪꯉꯤꯁꯦ ꯑꯩꯅ 하토게 나 하루라 까리 소에 나한테 자기는 맘이 까까하는 육세링이다 딱 까라베리 짜초게 강리잖아 짜게 보나 해마 아 진짜 까다이다 아 자기가 나한테 위바 해마 베마 어디 빨리 ô bố cái sợi bia lo bố là tự tung chỉ là bố dễ mà hay mà đã mà này chắc cái này mà cái này nó sẽ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯣ ꯁꯧꯒ꯭ꯔꯤꯗꯨꯔꯣ ꯁꯧꯒ꯭ꯔꯤꯗꯣ. ꯅꯍꯥꯟꯋꯥꯏꯗꯤ ꯖꯨꯅꯤꯗꯤ ꯅꯕꯣꯛꯀ ꯗꯤꯄꯥꯂꯤ ꯍꯣꯏꯁꯨ ꯁꯥꯟꯅꯔꯛꯏꯗ ꯂꯨꯗ꯭ꯔꯣ ꯁꯥꯟꯅꯕꯗ ꯐꯃꯨꯡꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯨꯁꯤꯡꯁꯦ ꯐꯃꯨꯡꯗ ꯂꯨꯗ꯭ꯔꯣ ꯁꯥꯟꯅꯔꯤꯅꯤ ꯃꯁꯨ ꯁꯦꯟꯅꯕꯗ 타일 루도 사람도 호이니 레이더라고 이 레임이니 아이디 강대다 아보키 레이드지 까이 레바 가족들이 강대 방 탐정는다 우리 알아 용대로 뒤로 하나가라 하나지 아마 가무다 하려고 해 마 하게 루도도만 떨어고 탐바주 예 파이네 어 파오네 가무도 하게 어 시대가 뜻이 되어니 낭바이디 레이기네 레이기네 마기 아니 마루니 또 레이기네 하이마 아이기 짜는것도 까이제 카보노바 하이마 레름데니 왜 해잖아 하이마 바나나 왜 자소이로 너지 라 포자니 브라 나 보이부근 안 자에게 아이 비서는 하이마 아이기 후지기 슬레이레이 야는 아두로 또 보이니 아두 나티에 파이노 가족을 들어 슬레이지 보이니 자. 그래 자자라게 또 대호라 안 받지 호라는 민인지야 또 잘한다 하오래다 까리뭐 어째는 뽀뽀 너시고 어째는 때라 뽀뽀라 마네 내 칸도 봐 해만 아이 들어 코파 아 코파 있던 아예 어째는 때라 보내세 강브로 나 들어 많이 좀 매봐 hay cái đi hay đâu qua hay mà quang trên cái các em mới quang nó này thì bỏ hà nhìn thâu tu cao và các em là bù cao và ra cô không ai ta sen đang lại brang orang warna ada na saya itu cái này của này bà ani saya ni 없을래 nang
역선전으로 역설리니까 이놈 제이보 무사가 로이브로 อันนี้ mix ต้องแสดงแบบบุญเจนเลยวันนี้ 양강해 낭망하래 도마가 인다 강꼰대 거지 아주 이거는 ตัว 강지 พี่เศร้าใช่ไอ้กูพี่อะไรกี่โปรลังมันโนบอทราบเลยนะจ๊ะ 또 자르기ดาปาเกย์ดาช่างอะไร 야야야 ยำจ้า ดาช่าง ยำจ้าเลยนะสิ 앞에 ช่างกินแล้วตัดตัวเองครับว่า 하오 그러자 하오니 ช่าง 하오니 쿨하오 하오 그러자 하오니 쿨하오 너 쿨하오 이제 โอ้กี่โมยนะ จำมันเถอะ เว้ยจ้าเลยนะตัวเศร้าตัวเศร้านะตัว 야야야ชิงทั้งพัทกิระ ยำจำมันเถอะ ชิงทักกิระ 타워 타워 ชิงสามตัว นี่มันนอนได้เหรอน้องเขา แล้ เล่ วน ใช่ เหร นะ อ สมัยนั้น งานทาน อะไรอยู่ 까이다 สมัยน่ะจบกี่ ปกติ จบกี่ดอกงานอะไร นักวนนิ่งตัว สมัยนั้นตลอดที่หายตัวเลยนะสักมาจะยำจำมันกี่เดือนหายตัวเลย 하이마 그만 돈이 시대야 กี่เดือน 온다 자야 돼 에또 어서로 봐 ยำจ้าเลยก็สิกี่เดือนนี่ 똑같이다 본도나 하이마 꼭 소리가 들어야다 안한테 까팔라 동이도 까나는 뿌리잖아 또 아이는 타봐 이나 뭐지 빨래 보고 ช่างโทรเลยชิงเอาใช่ 까이노 ชิง 시대 ชิง 그래 까이기 신노 ตั้งตั้งใช่หรอ 하이마 아씨 말이마 사그라 담동나 까이노 남디야 사버 참 비철라 이시고 ไอ้ยิงมาไทยอะไรหรอ 오 아주 불어 อืม 알지 อืม 빠빠빠빠 찾던봐 마이고 부부디에는 차 외환이다 อืม 하이마 미할래 라오토바 อืมขนาดนั้นเลยเนาะ 낭나 ไอ้มีฮัทด้วยกันนะ 많이 낭네 미하 요건 미하거지 싱아 또 차버 그래 รู้อิงยังไม่ใช่ 비타이바 อิงทริกอิงเอาโปรเซสไทย 까다이노 ดาวโน่ 해자라기 이만 오기 또보다. 응 โอเคเลย โอเคตัวบุตร 또디해 비로 กิน 자라기 กว่าจานิงไปไหม 나 해자오죠 그건 안 자주면 황당한데 ความมาเจนว่าอุ้มมาดีสิจาร์เลยจะนั่นใช่ไหม 짜오죠 과도 나 지봉도 ใช่ใช่ใช่ใช่ใช่ใช่ใช่ 포인이 내려면 되나 또 하오니 ทำยังไง 하오 ใช่ใช่ใช่ พอท่าละมันจะเกิดจะละจะได้มาดูพอท่าละ 어리지 อ้าว 아이 잘했고 ใช่ใช่ใช่ 하오 그러다 하오니 ตรงนี้อันที่เราก็พุ่งจังนี่อันที่ 할게고 พุ่งจังก็เนี่ยที่ปะเล่งก็จะให้ว่าดิ 할게 나 이제 อืม 라복대로 내야 되네 ชัดเลยชัดเลย ят더라고 ทับซื้อทับซื้อเลย ทำเรื่องจริงๆก็เอาเลย ไม่ก็มุทละก็ต้องพร้อมจะรู้จะเนาะดูก็ค่อยจะเล่นนัดดิชุม จะโซ่จะ ค่อยเล่นดิชุมน่ะจะปะจากให้เนี่ยค่อยมาเสหันโดนเกตเอาเลยยำจำมันเดี๋ยวลองสิ เราทำอย่างนี้นะถ้าจะพูดงานเวลานี่ 니기호 우리 ก็ 부터 พูดแบบนี้ไม่พูดเลยอันนี้ก็ 하오 그러다 훌라 엄마 오리준 리준 이마 앙앙까 황가로 할머니 แล้วตีสร้างสร้างไว้แบบนี้ 아두가 난디 좀 랑나리네 ทั้งนาทีเย่ 랑나 들어가 앙앙까 너 กับ 카피가 กับตันอ่ะ 카페 아이 따이 มาคนกันกับปิดอ่ะ 아 저래
깝띠. 낭제 강어도 보닝 만해 봐. 깝띠에. 카페. Dipali kaprannya. Dipali. Kapte. Hai, Angango. Anh ngồi lại nang apok ta. 앙앙도 란나루노 해봐. Mayam ba na may ba mayam ba na. 안나 Tonaldo. 나 했다 하잖아. Photo naman pinok da yung gira. 이게 프로. Yung hindi ko. Photo na. 하이마 농민이다 세우니. Tut. 포토가 타오이니 미니. ไปชาบุติงเดี๋ยวจะละครั้งเดียวนี่ Hul ja. ใช่ไอ้ทุกคนหน่อยบ้า Dipali ne. ก็ได้ดีปาริโนไอ้ข้างเอาดีว่าเช่าดีเห็นไหม Hul ba? เห็นไหมน่าจะน่าเสีย Si Dipali ne. นั่นแหละคุณได้ Dipali tu misu terus da. โอ้ Sino to na. Muy kana igo to ga. ให้มาหนุกเชิญนี่นะไม่มาคุณมาปาเดียสิเนี่ยก็แล้วเปลี่ยก็แล้วเปลี่ยเฮานี่เฮานี่เฮาเพื่อนถ้าถูกแกเฮาเฮาจ้า Hul ba ni ko na siya ni.ก็อะไรที่คุณไม่กล้าด่าไอ้กูบิกูโอ้ดีมากโอ้ดีปาลีโอ้บุกิทวีฮะโอ้อะไรนี่นั่งเช่ Sâu vào nó Dipali style. ฮะ Di na. Sâu lang hay ba? นั่งที่ชุมหลักนั่นแห Ay ละ lang na di eh, lang na di. School ka pa lang ito. School ka na. Kalau pilih. Kurasan eh. โอ้ยอะไรจะพี่เราบุ้งจะพี่เราน่าชัดตัวอย่างนึงดิชะลอ ดิปาลีก็มึงเช่าเลยเนี่ยดิปาลีพูดเอให้ไปเช่าเลยจังค่อยมา Jadi terus ใกล้นู่นนี่ siya kami gagi. ขนาดไอ้กินเนี่ยดู Ako kung sa sampati eh. ไม่มุทรก็มาพามันละท่านนำมาเสียค่อยมาเสียดูก็น่าจะดีค่อยชุมเลยดี Ako ซา nga เก tagal na oras kan. ซาเกแต่หายเลยแบบน่าจะดีค่อยพยายามจัดละเกมาตุ้มินะพะเมารอ ฮ่าโอ้นกเจ้านี่ดะไอ้บุกยามที่บุ้งเราบุตรนะ ที่บงเราบนตีเอชมยามอาชียามจัดสรรแบบพัตตีดูกินนี่ ไอ้จ้ากินี่นัดชายกูพอนักโก้พอเรานะจะทุกแก โอระเกตเอาบุตรอีมาดูกินนี่ ยามให้ยานี่นะจิเดะ ให้ตีให้ตี มันทำดิเป๊ะเลยทุกข์จะทุกแกฮาวายดัดคาราเปลี มาตัวให้ดี กะลีโตยบ้าน้ำมันจะกระนั้นทำให้บิวเกจะก็จะรอ จัดละจัดละเกจัดละเก จะรอไหม จัดละเกจัดละเก ใช่ไหมก็หมายต้องเสียชีวิตฮาร์ดเป็นพาราดราจะทุกวันพาราดราจะทุกวันพาไตไม่ใช่ดิ อีมาว่าให้มาตัวให้ดีกันมาตั้งพะเมารอมาตั้งพะเมา บ้าใกล้ผมได้ไปเดียใช่ไอ้อยู่ในคำราฮะ นั่นตระก็พะมุงจังเกให้บรอ จะทุกแกจะทุก Ako แก nga ba? เฮ้ยจะทุกสิเรามันก็สุดยอดเราจะระเก อีมาค่อยลอยจัดละดับเนี่ยดูจังกี่เกระพะเมาเกระให้บะ จะรอชุนจะรอนัดชักตัวอย่างนี้เลยไม่ได้หนูเบี้ยชักที่เบี้ยจะกำตัวอีก ค่อยมานะใจเด้ไอ้จัดละเกโหเรนมุงลาเก cái đó là tay bảo hay đấy อีมานะเก่าละดักตัว khi nó này lấy cái cầu rồi đó nó chắc tự thi và อืม nó thi bông chứ sao và nó ngon đây bởi cái đó với thi đây và อืม hey đi chưa đi chưa Wow. đi chưa Wow. em nó cái trả lời bên nào Ay ito. Hagang gina nga ito. nó lao thằng nó lao Ang jang kira. cái này Padi na pero padi. Padi tambi mo siya. Ang jaga gigo to dia. Maksan. No kolok ta. Ano? One, two. ya ya đấy ya ba Ito siya nagigil. ya ba Tingnan nagigil. cái nó này nó tổ chỉ có Real. hay mà cái gì này cái gì đấy là có cái gì gì thế nào hey nó vô cái gì gì ba Sing na ti na phong jang wa ni. à tôi muốn năng chụp là hay à đấy ba Hay. chụp là thằng dân nhà đấy ba ấy tôi muốn cái cô phải đừng nó này ra Tomorrow ko. nó này này
sigaw hugas pa yung kaptao, kapag kadani. As nung alda. Não tá aí. Ué, como se mexe? Olha ali. waterproof Os paninhos pelo manhã. Não se mexe. may matapirам yare tumawrong hatang pathaw ay ma